Hojik Chathariba Parliament ki monsoon session aduga BJP na lusingba NDA gi lengak sige ahum suba tam gi ahanba budget session gi ngasi si Union Finance Minister Nirmala Sitharaman na ngasi parliamenta Union budget lisingni kunmari kunma puthokre masigi mangone nangrang economic survey gi portsi lisingni kunmari singrang puthokre aduna ngasi gi Union budget puthorokpa sigi oiba anoba kari leire budget sigi oiba masigi uniqueness hairagana kari no budget sidagi ekhoina kari asa tawbai leba asigi oina kari karamba anoba hogdori aduga tongan ba hiram singda kari minyeng thamli chawrakpa budget ki oiba masigi saktam si kari oibage haibadu ekhogi lamdam sigi economist Dr. Chinglen Maisnam dagi koi puna khaminasi oja sinin bo ham da SKTV ki maikai digi taram opsari. Thank you. Ja ahan boina budget se union budget singa si ogi ahum suba tam si ahan boina puthokpanina sigi chawrak pa yengkanda hojik leibak sida uriba rajniti gi aduga sel thum gi toan ba leiriba aduga state singda Manipur yauna atopa state mayam da su irang gumba aduga hiram issue ke ada adugumba chayena ba mayam leiri ngai marak sida union budget sigi oiba masak si kamaina ubi ahan boina overall yengom tam Hojik India ki leiriba sen thungi phibam magi economic realities aduga miyam gi punsiro leiriba miyam gi phibam se masina demand toridi kari no haida magi economic activities masi expand tawne somgi miyang di yengadi magi kogi budget sina koina pamisi expansionary oiba adu makal gi budget tu miyam na sa tawi adu aina ujabadadi budget si expansionary oiba adu gi mohta ngasagi masina maruina aina ujabase masidi contractionary adu regressive oina ai leirabra aina ai logje aina hajari si magi puthoiba budget ki magi figure singsa masi yengmudasu adum laina khangmangam akoi yengsi magi expansionary oirectragadi budget si contractionary oiba idi magi kharsa se masi hena tawbagi mota lakshan kharsa si lakshan bai tare ko adu kharsa lakshan lagadi madidi demand se miyam gi demand si hengala roi adu miyam gi demand hengalakta ba haisna lakadori si masuna koi gi thabak pi basu ngamaroi adai thabak si pi ba ngamaktragadi ke tawre anuba investment mentally private investment dusu amuk changa roi natra ko aduna mathang maduna mu akoi economy si amuk hanagi akoi gi magi recession hai tare adugi fibam lomda amuk changakadori ne adi Manipuri context la asi hojik Manipur si inflation dadi Manipur si economic survey na hari su Manipur tops in inflation and whereas Delhi is na koi lowest where kanda aduna sigi hojik Manipur gi film da koina yengadi Manipur gi damta akhanaba special package kharadi palakadra ina koi kalle haide koi covid laikre adi matung da koi violence si amuk laire adi marks daida magi flood ki achoba awaba masu laire ko ana masigi matang daida sigi budget si mani coalition gi budget ne se ma koi khang ana coalition gi budget study magi coalition gi partner sing si hena akoida moida harawana bhai tare ko aduna Andhra Pradesh aduga Bihar gi dikharang gai mogi di akhana ba package oi khar di dum lai re ko mogi di aduga amarom da kogi Manipur gi dadi koi mingbau sinadi haibagi nuai ta mom koi da foreign adiga amarom da ngasagi northeast entire northeast gi oina su magi M donor haina laidiba northeast council laidiba sigi magi budgetary allocation ja ini enja matam da masi lengde real time da haidi if inflation is taken into account adu ergadi masi kogi hadai haina koi long ne hengalak pagi mahota aduga lone na kone actual yang matam da su madu akogi sinabangam de mamangi du su aduna si awang nompoki oina lairiba M donor gi magi phanju hengataba northeast council gi lairiba chu maming de gi oina semba tamba ko sima laire ana sigi matak sidaida akogi rim saibasi northeast se akoi saptori ba mane northeast katanatana india gi lairiba medical gi lairiba akoi institution sing aduga magi hospital sing tasu achoba madugi mating piriba kana ba piriba mane ana masigi lairiba budgetary allocation sa mamang da lagi badudagi akoi gi crore tara ko badi handabrai na uiba ko aduga loina na akoi food and fertilizer gi subsidy sa masi handarak ko kakra ko matamda Manipur gumbadadi masi amukhena sokane hanadigi film soktan lerbani ana aina
fertilizer ki subsidy aduga food ki subsidy ji yengma matamda fertilizer ri lupa crore lising kun ga mari ki matakta masi cut ta hore budget sidagi samnai squeeze ta hore ngasai contraction to wai do aduga food ki subsidies da su lupa crore lising taret ka marfu ga nithoi gumba masi kaksa khare aduna tasena in ngasa hajariba akoina expansionary roiba hena koigi magi public investment je hengat pagi adugi tangai fadaba leiba matam sida akoigi contraction tropasina mapungda hana digi resource stop oiba mateng kya su phangdraba center da koigi rely toraga akoigi center gi akoigi fund da magi transfer da scheme da maduda koigi rely toraga leiba maru na koi manipur gumbagi magi economics dadi masidadi akoigi yamne akoigi kanabase masi phangbagi mota hena wabagi film si leiba aduga loine na koina khungangi thabak pibada khwaidgi chawngna mateng pangiba Mahatma Gandhi National Rural Employment Guarantee Act singi makhada piriba magi kanabasi am lai koi khange adu masida handak thamiba budgetary allocation si mamangi koi covid matamda thangibadgu yenga di yam handaiba only 86,000 crores sida thamme aduga demand di lakh ki mathakta tawrine aduga Manipur di yam sina harga di padana sinarga di crore lising ama chamni changa dagina lising ani boka phangba yaba kana ba yaba sahi mada adugumba makalgi magi job generation program amane adu masisu magi budget sida yam hengat pa ude aduga amaromda akoina ngasagi nungaiba pauni hariba GDP gi growth si adum akoi ure economic survey da su ure hengat pa gi paw ngaktani natra budget sida su growth sidi wangbai paw adu akoina growth si koi sida hariba growth si man hari si akoina wange na koi dum pare dina ko adi 6.5 to 7 sibokti akoina masi growth si leini kai pare si Paris da nominal growth si 10.5% ne ado amarom da inflation gi core inflation si 3% gumba 3.1 gumba lebra madu khaido khaijin tawrakan da si tari ne ba ado masi exaggerate to wasing do ne maram di core inflation is the food fuel jaw ne te ba ado inflation yes inflation do India gi handare Manipur gi di double digit lai hre ko India gi di am handare 4% da bok to koi lak pa ya hagi pithibhi da yam nungai ba paw ma pi ri ba haidi India si emerging economies gi marakta pot ki mamal hengat pada koi khwai digi koi name ne hengat pada kum lewak amani na chawtuk suningai orgasu ngasagi sidaida food inflation dia wange ba adu food inflation count of the si core inflation da aduna GDP si exaggerate to ba singdoi ne ba ana punamak si aina yengjara kanda sigi budget si hen expansionary oibadu miyamna pami aduga loinana akoigi akhanaba special package khara koina loktor kadaina koina ngairga lejikiba maramdi ju internally displaced people kyano masing kyano more than 60,000 natra adeu ji akoi flood na adilen takiba mayam dugi awana mayam su leiriba natra ko adu leiriba Manipur senthungi film study akoina choba center gi helping henama yaudragadi akoi survive to wa doine recovery dilarna madugi akoigi apambato madumadi ai budget sida yaude adubo koi discussion gi matam leiri debate gi matam leiri amendment gi suggestion gi kharangai di leiri madugi tanja do akoigi MP sing lobiyo na adumai hajage MP sing na lobiyo haiba adugumba demand miyam gi takshin base dumak leiri aduna kari wafum pukhala kadage kari ahum pura kadage haibesite akoi yengi badari discussion leiri aduga makada noja ngasai gi inflation gi aduga GDP gi kai gi miyam hainare lomi sing gi adu hojek budget sina ayamba Prime Minister na phongdokiba aduga Union Finance Minister na makoina phongdokiba singi marakta kitang lokot pa yabada koigi naha singda thabak pibagi wafum ama haipet panli aduga income koi tax ki sigi matang sida su yam chauna ahongba lakpagi porama kak uba phangi aduga 2047 phawda koigi bixit varet ki si manglan mangphawna na bagi adugumba manglom da changsinba aduga 2000 koigi 30 phawda adugumba sakhotpa lambi sida koigi Bharat si economic growth si amna laiba adugumba kenorom da mai si onsin abgi budget sina adugi lambi da ubangam gani habigi hoi sarkar gi mai kaidigi madudu tasengna makhoi gi di phai habisi dum haiduni aduga criticize tawba amendment tawba natargana swaida soiba leire habidi dum comment criticism de dum lakani adubo sigi punamak si yankanda discussion tawrakanda phabadi chat position khale adubo kadai fawba si jina koi employment generation gi maruina youth sing sige employment generation si kadai fawba ngamgadori aduga hairiba sel thumgi sige hongaiba pot sida
Manipur ki special package kumba happening badu yaurukti habigi yamna nuai tabama fill to basi tasengna policy program gi maruina oidura na taragana sel thumda ahen ba sading setkani habigi madugi ngasai uzana expansive oidaba budget oibrina karamba wafam thabini ko ya chau chau ba corporate sing the piba magi concession do maduna good economics aduga laira sing the piba subsidies na koi bad economics si hanagi koi gi adum economic policy gi magi si logic se sumanum sinaga la eba aduna mastai da aina thamjaning se akoina awang ba asa thami se masi preparation si yaudar ge dia de dana ill preparation or ge dia roiba aduna hariba 2047 gi dudi lab kharba wani sigi mark da hujik akoina hekti yengoba China and India hekta compare to seba China na akoi India da 100 billions ki mataki masigi export si torokpada samna akoi market in import hare seva si tobu matam da akoina China da export tawrise only 18.5 $20 billion yogde ana magi khenari base akoi $100 billion gumadi tax ki deficit lai rene ana hariba akoi China gumbasiga akoina masai da lamjen tanar ko matam da hoi akoi lady film sina koi malem gina home suba quite the chauba largest third largest economy over there adu second ga canary dudi madudi chahi nifu yang khaida haigat pang abagi film si u deb ana madugum bapuna maksi akoina haigalang na bedam ta koina kedawni magi local market domestic market miam gi demand se masi hengalan ba matsangeba ano koina GDP se maru odi kainoda GDP ki growth sida hekti yenga koina koigi magi economy se expand tawri hana haibase mista khoni yeng bayari di GDP growth si masi fastest growing economy ni ka hairi bani natra adubu koina kumne yeng matam da maybe private consumption expenditure si 3% 4% da adai da haidaraga leyeba madura taidi ko economy sida da koigi demand system thu yari neba ana demand se hengalan ge hai tarboy di kudaki oiba miam da koigi cash transfers nasingba aduga employment generation program ayam sima public investment sima masi patana tawa ma sangi haibasi theoretically su mini adu practically su mi bane aduna madai duda aina ujaba ohoba se sigi budget sta ujai hajabani ana budget sina hena people oriented oiba ama budget ama ohenge hai tar boidi akoi budget se masi expansionary oiba du ya mathau tai aduga ka hena contractionary oiragadi maduna hena koigi contractionary oiba budget amadagi asa to wai se masi akoi yam hena satoksin be yaro aduna intam janingis Manipur ki wafam da kan thokiba posida ta sengna ngasagi India gi mainstream gi keno sida Manipur senda yam chauna sahi ama hena irang thoibani sida Manipur ki wafam lumna lawi lawde habigi posuma lere aduna hojik mioi lising humpugi mathakta lanjena ba mioi kya akoi gi leigi da ba aduga sel thungi phibam su aduki matik corona gi mathangda irang sini yam fazana soalabnina miyam gi semilonda aduki matik soale aduna state sigi oiba apunba sel thungi phibam sida soale habiside duma khangnaraba aduga saitheng phangaba poni aduna sigi posida Manipur kan thokiba haibasi atopa state singsiga atopa khara khudong chaba khara piba natraga pidaba makoi makoi gi tongan tongan ba category lejarga su Manipur jita sengna sigoi ba kitang pibam thokpra haiba wakhanduni adubu yaurkhidre kamaina aduna sigi koigi lebak sida hangna parliament makta da hangiba parliament ki wang muda hangiba wang sigi wang se masi keno is Manipur not a part of India haibase aduna madu chumde Manipur is a part of India ni haibado budget sida utpadudi Manipur ki wanate lebak sina supame ana koina idea of India ka harise Manipur yaudra kamaina idea of India oiduino adu Manipur makta su idea of Manipur wa phom palibneba aduna hojik Manipur si akoigi kareni little cocktail haibadi hingsagi maisane adagi se akoigi ngasagi koigi bambal hengat pagi maisane maisa mayam jigi marks daida maduda machak nangan dairiba mafam simu mafam sedi karigumba center na really macham tang pirako matamda akoina ngasagi nungai jaga do natrako adra India signing araga Manipur na suffering Manipur na sinking waragadi aduragadi apun ba India gi wadu aduda kogi wahangla idana ko aduna Manipur is also a part of India haibado madu budget sida chapchana koi udanaba koi honaba chumme yes Bihar is a part of India
Andhra Pradesh is a part of India, and Manipur is also a part of India. High with all, but yes, the Mami Targadi, Hen and wife only at Unitam Dennis. Yamwajing a sequigi, SKTV Akanana, Union Finance Minister Nirmala Sitharaman, Parliament Putoki by Union Budget Lising Kunmari Kunmagi, Sigimatang Sida Budget Sigi Kari, Wedapaya Aduga Karama Makalgi budget, Uri have to get Chorako Foma, SKTV Kutang the Miam, the Tambi was a Chinglen Maisnam Bomkana Tazo. Thank you. Machine SKTV Nakana Sandopa, Parliament Ki, Union Budget Putoki Basigi, Marilena, Budget Sigi Matanga. Manipur University gi economics ki professor Dr. Chinglen Maisnam gi oiba mahaki wakalon aduga budget se karamba makhal gi budget no kamaina uri haibaduni miyam da kadai fawba kana gadage aduga leba asigi sel thungi phibam phagaran bada budget asina kadai fawba kana mating oigadori aduga matam siga aduga malem gi hongla iba sel thungi phibam siga India ki leri ba sel thungi phibam siga kadai faw masi koi tuna chatpangam gadage changdan bangam gadage miyam ga malem gi sakhola ba lebak sing sigi matung ina bonam tamda budget se karama makhal gi budget ohenba ya mathau tai haibaduni aduga Manipur gi oina maroina irang na sokalaba aduga adugi matik waraba haka launaraba miyam gi semelon soksilaba state asigi apun bagi sel thungi phibam soksilaba sida center dagi akhanaba koigi package khara kai thabirakadra pirakadra budget sida hapakadra haina asa tawrambadu koi hapaktre aduna Manipur gi oina hojik leriba sel thungi phibam se karamna chakhanba mathau tage habisi koi makhata namuk khangminaba madugi matamdu koi laujage aduga miyamda union budget sigi oiba nungi wakalon SKTV na koi makata na thamnaba honajage ngasi unadi mayamukana kurumjari